Ngasi nungdan phong ki ba kang leipa ki mai ragi pau se de ki maru iba pau khara kanga cheraga miyam da kudo tanjige Miyoi Lakh kayana saruk yaduna Manipur kanba khongchat chatkhre Miyamgi mihut oina leiriba MLA Minister singna mating leina Manipur kanaba thongna fana chongthokadabani haiba yaungna warip nipan laukhre Kokomi Coordinating Committee on Manipur Integrity na luchingduna ngasi Manipur kanba khongchat Miyoi Lakh kayana khujing oiduna mai pangna chatuna miyamgi oiba mifam ama kumalampa sport complex ta Pangthokna Miyamgi mihut oina leiriba MLA Minister singna mating leina Manipur kanaba thongna fana chongthokadabani haiba yaungna warip nipan laukhre Manipur kanbagi khongchat asi ngasi ayupung fantaba matamdagi Imphal Thamaiban Thau ground dagi hauki khongchat asida Kokomi Manipur da leiriba tonga-tonganba civil society organization sing Imalup sing Mahiroi lup kaya Maitei Panga Kawi Furup Baja Community Nursing Institute ki Mahiroi sing Phiram Forum amadi Wangkai Kendra ki MLA Thangjam Arun Kumar amadi Kaisamthong Kendra ki MLA Sapam Nisikanta na saruk yaki Manipur kanbagi khongchat asida saruk yanabagi damakta Manipur ki konung oiriba Imphal ki dukan sing amadi kaithel sing thonglo na ki khongchat asi Thau ground dagi khuyathong Nagamapa BT Road dagi Kangla ki Nongsup Hojang dagi Awangpang na North AOC da laki madudagi mamang pana Minunthong romda Imphal Torrent Toraba lomda hajilaktuna Kumbalampa Main Stadium da thungduna mafam aduda miyamgi oiba mifam ama pangthoki ngasi Miyoi Lakh kayana khujing oiduna chatkiba Manipur kanbagi khongchat aduda saruk yakiba singna Manipur ki yelawmi muthanaba tawriba India ki thausu khudakta lekpadabane India ki kanglu furup naiba thawong yaningdei narco terrorism maru muthatlase mapandagi landarakliba narco terroristing tanthokikadabane narco terroristing ga su tawnaba yaroi NRC chatnanaba thawrang thuna paikhallu lan loidriba fawba combing operation tawba yaroi haba slogan sing amato oina lauki Kumalampa Main Stadium na pangthokiba miyamgi mifam aduda Kokomi consultant sing yomnamcha Dilip Kumar N Jadumani Oza Barat amadi retired Judge A Noto Suri Ronena Kokomi ki convener Somerondra Thoksomna Judge ke member oike miyamgi mifam adugi ki note address piraduna UCM ki President Joy Chandra Kodokjamna phongdokibade Chingku ki narco terroristing na Manipur thuganaba hotnariba asigi mayokta Manipur miyamna matam chupagi oina lanthengnagadabani Manipur dagi Assam Rifles tanthokhigadabani makoina kuki singda support tawraga tampaki miyoi singbu yengnaba oina khanbagi thabak tawi Manipur kanabagi tamakta aikhoigi MLA amadi minister singna barat lengakta taksinduna demand tawba ngamdribasi karigino micha mikhai naiba security force kudakta Manipur dagi tanthokhigadabani karigidamakta central force na stingna miyeng ama yenglaga thabak tawba tampaktana miyeng ama yenglaga thabak tawba asina lan asi loisinbagi mahutta hena sangdoknabagi maram oihali maduna Manipur miyam amata oina khongjang changsinduna ima leibak Manipur kanaba amali Manipur dagi AR tanthokhinaba thawang lominasi haiki ngasigi miyamgi oiba lele aduda saruk yakiba Wangkai Kendra ki MLA Thangjam Arun Kumar na phongdokhibada isagi iramdam oiriba ima leibak Manipur kaiba yaro habasida pandam thamduna Manipur kanbagi khongchat asida saruk yabane makhatana ima leibak Manipur kanaba honabada miyamgi mihut MLA ama oina lafam thokpa thaudang adu chapchana laugani haina phongdokhe ngasigi miyamgi mifam aduna yeknaba laitana warep nipan lauke warep sing adude Manipur gi apumbe saktam hiram amatada thugaiba yaroi Manipur gi yelawmi muthanaba tawriba India gi thauzu khudakta lepkadabane India gi kanglu phurup naiba thauzu khudakta lepkadabane mapaldagi changlapa ilegi emergency amadi chingku ki narco terrorist sing lamnam asidagi tandhokhi gadabane chingku ki narco terrorist singa su tawnaba yaroi ilegi emergency tandhokhinaba NRC khudakta chanahanba center amadi state lenga anina thabol lakhakadabane lan loisindriba fawba khulngakpa singdagi khulai lakhapa amadi coming operation tawba yaroi amadi miyamgi mihut oina leiriba MLA minister sing mating leina Manipur kanaba thongna fana chongthokadabani haibasini Cabinet Minister ayamba office ta phamduna thabak sunadrei Manipur gi hauji oiriba laita draba phibam asida lengak sasangi thabak thorom kayada yamna chauna ahoba leire Manipur lenga asigi Cabinet Minister ayamba masa masagi office ta phamduna officer work tawdabana ayamba oire haire masida natana Manipur lenga ki makhada tonga boards amadi corporation kulum hangdoktuna leiriba chisu mapum phana thaba pangthokpa ngamdrei hariba boards amadi corporation kulum asigi chairman amadi chairperson oina MLA ayambana oire adubu matam chana office kaduna office ki thabak tawdabana board sing corporation sing asi maming tagi oina leibaga chap manare Cabinet Minister sing office oiriba
All amadi New Secretary amadi atay mafamsingda leiriba office-singda mari leinaba miyoisingna Minister-sing unaba chapa matamda layamdabana ayamba oire. Cabinet Minister-singda natana maru oiba official haibadi Secretary amadi Commissioner kaya faba masa-masagi office kada phamduna laitana thabak suba ngamdabagi phibam amada leire. Oireba phibam asida Manipurgi lengak sasana asi laitabaga manarabra haiba wahang kaya praja section kayadagi hangnaba haurakle. Yumda bomb langsinduna pokai hankre masak khangdaba khulai paibasingna tungan-tunganba miyoisinggi mayumda nongmai kapsinba amadi bomb langsinbagi thaudoksing lepna thokle. Thaudoksing asigi saruk ama oina ngarang numidang pung 12 makharom taba matamda Imphal West District Police ki manung samba kaisamthong elangbam leikai leilek machada leiba elangbam Borjendro Singa Saini Fogamapan apopo leikidraba Ibubanesor Singa gi mayumda hengren ama langsino pokai hankre hari. Thaudo aduda miyoi amata aso apanda yaukhiba leite. Adubu yum adugi floor gate tal kharadi akai atoi thoki hari. Thaudo thokhraba matung police ki kanggo laktuna yengsinbagi thabak chathake mipa mipun yaukhiba leite. Hauzik phawagi oina kanana kari maramgi damak bom adu langsilibano haibasu khangba ngamdre. Thaudo aduga mai lenina police na case ama lakhwakhre hari. Molnom khulda kuki singna thong makha tana sabagi thabak chathare lengang na action lakhwakadabane. Chandel District ki Monom Khul Phawduna cheliba Manipur River ki mathakta maikai adomda tariba kuki singna Manipur lenga ka ayaba amata yaugana RCC ki thong ama sagakiba adu hauzik su lepna amuk sabagi thabak chathare. Manipur lenga ki maikai digi thong saba thingnaba thaba athuba matamda lakhotnaba sem sare haire. Ain kaina kuki singna thong sarakliba asigi matangda leba watho oiraktuna Chandel District ki DC yauna order ama thokna thong saba yaru hana athingba pikhiba su laikre. Adubu makhatana thong sabagi thabak chathaduna thonggi makhongsing haiba faba loisinbagi fibamna leire hari. Manipur lenga puphongna singna duna thong sabagi thabak chatharapa asida thingnaba DC Generalgi makaidigi chahi asigi March 12 da order ama thokuna thong saba lepnaba khangankhiba laikre. Adubu makhatana lepna thong sagalapagi thaba aswi chatharakpani. Mamang tha May 15 da SDO na lochingba security force ki apamba kanggo ama thong safamda Sangsinduna yingsinaba honake maduda maikai adomgi khunjasing athingba pirakpadagi sangsinba ngamdana handorakhe. Adubu lengang thong sabagi thabak makha tana paikhatpa yaroi haina khangankibadagi thong sabagi thabak lepki. Masigi matungda nong leptuna churakpadagi ising isawna maram oiduna kuki singna thong sabagi thabak ase matam khara leptuna leikibani. Adubu haujik thong sabagi thabak ase khomang sauksina changsilakle loinana maru oiba thongkongsing mare fawa haibagi thabak loisilakle hari. Nakal amaramda Manipur lenga puphongna singna duna kuki singna thong sabagi thabak leptana chatharakliba asida Manipur lenga ki makaidagi haksina laubaga loinana chapchaba thabak lakhonaba athuba matamda Manipur Police ki team ama mafam aduda sangsinaba Manipur lenga na thabak paikhatpasu haukre haiba tari. Manipur gi MP anina Lok Sabha da wangangbada All India Congress Committee na ayaba pikre. Tha asigi kungamari dagi pangthokpa haukiba 19 suba Lok Sabha ki ahamba session asigi manungda Manipur gi anauba MP anina wangangbada All India Congress Committee na ayaba pikre. Manipur gi MP anina hauzik chathariba parliament session asida Manipur gi hauzik oiriba lan asigi matangda photoktuna wangangbagi matam pibibaga mari lainana MPCC ki President ke Mega Chandrana lochingduna All India Congress Committee ki mihut Manipur gi hanagi Deputy CM ka khangam yauna Congress ke MLA mari tha asigi kungahumdoi amadi kungamari da Delhi de thungki. MPCC ki mihut kanggo asina Delhi de hek thumbaga AICC ki President Marik Arjun Kharge Opposition Leader Rahul Gandhi amadi AICC ki luchingbi Sonia Gandhi na chingbo unaduna Manipur ki matangda parliament ta wafam puthoknaba wakhanaki. Delhi ki khongchat aduda saruk yaruba sing ngasi Imphal thonglabaga MPCC ki President ke Mega Chandrana paumi kharaga unaba matamda phongdorakhibagi matung inade Manipur apikpa state ama oirabasu MP amana House da wangangbagi chatnabi lei maduna Manipur da thokliba chahi ama tha ama helaba issue asi aruba ama oiba maramna hauzik chathariba Lok Sabha gi session asida state asigi MP anima House da wangangnabagi tanja pibi naba chakiba khongchatni. Manipur gi issue asigi matangda party ki luchingba singda paudam lambaga loinana House da MP anida matam hena piduna issue asigi matangda wangangbagi tanja adu piragani haina AICC na khangalakle. Loinana Congress Party ki luchingba opposition ki leader Rahul Gandhi na su
Manipurgi matangda house da wafam pukhalagani haina phongdorakle haiki. Pochai puba gari humdraga humdoi Imphal tholakre. Tungan pochai pusilapa gari humdraga humdoi ngase ayuk jiribamdagi Imphal thokre. Gari sing achi CRPF ki kanguna ngak sembagi thabak tawke. Ngasi Imphal thokraba pochai puba gari sing adude LPG ki gari ahum, petrol tanker nifuga taru, diesel tanker kun, kerosene tanker ani amasung atay na atopa polamsing pusilakpani hari. Amaramda jiribam railway ke platform da numi mari mangani ki mamandagi panduna layaklaba urea fertilizer singsu ngasi Imphal da puthongnaba thawrang lokhapa ukre. Yamdrabada ngasi truck gari nifurom urea road tawraba matung Imphal da thoraknaba thawrang lawre hari.